हंदक नंबोल एसी नंबोल कोंखाम की मफम सिंदा इचाउ मायोकनखिबा अदुगी मतुंग फदीबी लंबी मरिल लाइनंबी तुरेलदा अमुक इसिंग इमाई का हेन हेनगलकपदगी फदीबी लंबी नंबोल फायर सबस्टेशन ऑफिस के मनाक्ता नौना सारिबा लाइनंबी थोंगे डाइवर्जन पीरिबा लंबी ngarang numidang wairamdagi ising thumjinduna lambi Phaonaba Yakhidre handak numit mari mangani leptana nong chukibana maram oiraga nambol AC gi manung chanba nambol turel gi maning thangba torban kongkham makha sanlanfam mapada fit kuntra rom launa kaibadagi kongkham mamang mayai amadi makha laikai da ising ichauna awaba mayoknaraba matung fadibi lambi maril lainambi turel da isingi imai ka hena hengalakpadagi lainambi thongi diversion piriba lambi nauna ising thumjin kibani hairi district administration Bishnupur gi maikai dagi SDO BDO nambol tongbram syam kumar na luchingbo official team nambol police Indian Red Cross Society Bishnupur district branch ki treasurer moirang them ibohan bina luchingba team na khunja sing yauna ngarang ahing lambi ki ye thangbana kalda pal thingduna lambi fauna na bathabak paikhatki amaromda kongkham mayai laikai da su isingi imai hengalakpadagi imung changba yadaduna nambol kongkham youth club and library mayai laikai gi building da hangba flood relief camp ta leiba imung gi miyoi sing da su Indian Red Cross Society Bishnupur district branch ki maikai de gi kankhal sing yen thokre hai